ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤꯗꯅ ꯃꯗꯨ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯃꯍꯩꯔꯣꯏ ꯅꯠꯇ꯭ꯔꯣ ꯁꯦꯜ ꯈꯛꯇꯪ ꯎꯔꯒꯅꯦ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯤꯒꯅꯨ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯅꯊꯝꯃꯣꯏꯗꯨꯗ ꯅꯁꯥꯅ ꯈꯟꯕ ꯉꯝꯗ꯭ꯔꯗꯤꯅꯦ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯤꯒꯅꯨ ꯕꯤꯖꯤꯅꯦꯁꯅꯤ ꯈꯟꯕꯤꯒꯅꯨ ꯕꯤꯖꯤꯅꯦꯁ ꯄꯥꯝꯃꯒꯅ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯕꯤꯔꯣꯗꯅ ꯍꯣꯏ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯅꯥꯗꯅꯣ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯁꯦ ꯑꯝꯇ ꯐꯝꯕꯤꯌꯨꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯑꯣꯏꯗꯣꯏꯅꯣ ꯉꯥꯏꯈꯣ ꯇꯞꯊꯈꯣ ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯇꯥꯔꯒꯦꯠ ꯇꯧꯕꯤꯔꯤꯁꯦ ꯁꯤ ꯅꯣꯏꯒꯤꯗꯤ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤꯅ ꯏꯆꯥ ꯅꯪꯒꯤꯅ ꯃꯍꯩꯔꯣꯏ ꯅꯪꯒꯤꯁꯤꯗꯤ ꯀꯃꯥꯏꯅ ꯑꯩꯁꯨ ꯈꯪꯗꯦ ꯂꯥꯛꯏꯁꯤꯅꯤ ꯑꯁꯤꯗꯤ ꯌꯥꯏꯄꯨꯕꯅꯦ ꯏꯇꯥꯎ ꯂꯥꯛꯑꯗꯤ ꯂꯥꯛ ꯌꯥꯔꯦ ꯂꯥꯛꯑꯣ ꯀꯩꯅꯣꯁꯤ ꯇꯝ ꯀꯔꯤꯒꯤ ꯇꯤꯟꯅꯔꯤꯅꯣ ꯁꯥꯏ ꯀꯩꯗꯧ ꯂꯩꯅꯣ ꯂꯥꯛꯄ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯁꯨ ꯇꯥꯡ ꯀꯩꯅꯣ ꯀꯔꯤ ꯋꯥꯍꯧꯒꯤꯅꯣ ꯀꯅꯥꯅ ꯍꯧꯏ ꯈꯟꯅꯕꯁꯦ ꯍꯣꯏ ꯐꯖꯅ ꯍꯥꯏꯌꯨꯀꯣ ꯅꯣꯏꯒꯤ ꯄꯦꯔꯦꯟꯁ ꯌꯥꯎꯔꯤꯉꯩꯁꯤꯗ ꯑꯁꯦꯡꯕꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯕꯨ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯁꯤ ꯅꯪꯒꯤ ꯅꯔꯥꯅꯤ ꯈꯪꯉꯕꯣ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯗꯣꯜ ꯕꯦꯜ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯊꯧꯔꯥꯡ ꯇꯧꯍꯜꯂꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯥꯒꯤ ꯃꯆꯥꯗꯨꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯔꯨꯕ꯭ꯔꯕ ꯃꯁꯥꯅ ꯄꯔꯄꯣꯁ ꯇꯧꯔꯛꯄꯅꯤ ꯀꯥꯟꯗꯦꯅꯤ ꯃꯁꯥꯗ ꯍꯪꯅꯔ ꯈꯪꯅꯔꯁꯤꯅꯤ ꯁꯩ ꯀꯟꯐꯔꯦꯟꯁ ꯄꯤꯒꯦ ꯅꯨꯡꯁꯤꯕꯤ ꯀꯅꯥꯅꯣꯝ ꯄꯥꯏꯔꯤꯝꯅꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥ ꯑꯣꯏꯅꯦꯒꯦ ꯅꯪꯒꯤ ꯑꯦꯛꯁꯅꯤꯗꯅ ꯅꯣꯡꯊꯥꯡꯂꯩꯃ ꯃꯤꯒꯤ ꯃꯆꯥꯁꯤꯅ ꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯅꯪꯅꯅꯤꯀꯣ ꯅꯪꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯔꯤꯒꯦ ꯍꯧꯖꯤꯛ ꯂꯥꯎꯊꯔꯣ ꯑꯩꯁꯨ ꯇꯥꯒꯦꯕ ꯁꯦ ꯐꯩꯖꯨꯞꯀꯁꯦ ꯄꯥꯏꯔꯛꯎ ꯌꯥꯝ ꯇꯟꯕ ꯑꯉꯥꯡꯅꯦ ꯁꯤ ꯑꯉꯥꯡꯁꯦ ꯃꯃꯤꯠ ꯀꯥꯛꯇ ꯉꯥꯏꯔꯤ ꯃꯌꯨꯝ ꯄꯥꯟꯅꯤꯗꯤ ꯈꯪꯉꯤ ꯐꯖꯅ ꯁꯦꯝꯃꯣ ꯀꯔꯤ ꯈꯨꯇꯨꯝꯅꯣ ꯃꯁꯥꯒꯤ ꯐꯩꯖꯨꯞ ꯐꯥꯎꯕ ꯁꯨꯞꯄ ꯉꯝꯗꯦ ꯑꯗꯨꯒ ꯃꯌꯨꯝ ꯄꯥꯟꯗꯣꯔꯤ ꯄꯥꯟꯅꯤ ꯅꯪ ꯅꯌꯨꯝ ꯄꯥꯟꯅꯤꯀꯣ ꯅꯪ ꯅꯃꯤꯠ ꯀꯥꯛꯇ ꯉꯥꯏꯗꯤ ꯅꯌꯨꯝ ꯄꯥꯟꯕꯩ ꯍꯥꯟꯅ ꯈꯜꯂ ꯂꯩꯌꯨ ꯅꯪ ꯀꯔꯤ ꯊꯣꯛꯑꯦ ꯇꯧꯖ ꯁꯥꯏꯅꯣ